Laukong Heavy Fuel Power Project ki Imphal West ki Kanto Sabal Khulgi Laukong Macha Turelda Jentharak Pathauthi Hauzik Fawba Sengdokpa ngamdri Masina maram oiraga matam kharadi miyamna isingi awaba mayoknaba yabagi akiba leiri hiram asida akhoi paumi RC Mangangcha amadi cameraman TH Kennedy dagi akhanaba paudamama Miamna mangda ubiriba mai asi atai kari sunate ngarang numida warum pung manga tarurum taba matamdagi hauna Imphal West ki manung chaliba Kanto Sabal haina khangnariba khul asigi miamna yamna maru oina sijanariba habidi sana thangnaba amasung imungi tangai phadaba oina sijanaba lokhong amani hariba lokhong asida chentharagriba ising achina matam kayadagi mamangdagi Kanto Sabal amasung manang nakpata leriba khul singna sijanaduna lakpani adubu laibak thibadi ngarang thokiba thongdok aduda laimakhong heavy power fuel haina khangnariba mafam adudagi thauthi thadarakpana maram oiraga hariba thauthi sing adu ising asida tungchal duna lairakpadagi mafam asida mai thaba matamda sakpagi saktam aduni marak sida oiriba phibam haibadi hoji lokhong macha haina khangnariba lokhong asi da thadarakliba phatraba hu chelaba dumloba thauthi sing asigi horofam asi changchen duna khangdoknaba impact news na honaruba matamda hariba mafam asi laimakhong gi army headquarter leiriba jaga aduga heavy fuel leiriba jaga asi changchen ba matamda yamna khudong chadaba haibadi thokliba irang sina maram oiraga buffer zone ona lekhibana maram oiraga mafam ju changchen duna karamna oirakhibano haibagi matang de khoi chapchaba mitki oiba pawdam thambang amjadre nakal moromda haiba sumloba lokhong macha sita chentharagliba phattaba hu chelba thauthi asi leiba khongda leiriba heavy fuel power gi adumloba jaga adudagi leak oibadagi chenthar khibani haibagi wafam dingarang manipur gi chief minister nongthomam bireng gi secretary geoffrina thokpa cherol amana su khangan ba laikhrabani haiba sumloba mai chakpa asi kannabagi damakta ngarang dagi hongna mafam asida fire service ki kangbu sing leiduna hoju makchu hariba lokhong sida akan momong na sakliba mai asi muthanana ba honari amoromda lokhong asida chentharagliba thauthi sing asi lokhotuna manghan nanabagi pangandamda khangra lokhon haina khangnariba Kanto Sabal gi lokol asida garang numidang dagi hongna JCB excavator season aduna lebak toktholmo matunga ising thaidoklaga khogi phatraba hu chelaba thauthi sing adu Laukhatnabagi damakta akanba section thorang laukhali miyamgi nomada changde yadraba sijanadaba yadraba laukhong asida cheliba ising asigi mathakta thadaragliba thauthi asi mafam sida leiriba miyamna phongtorpui matungina leimakhongi mathakta leiriba kuki miyamna mitei miyamu sirachanu halagi haibagi matagum thatharakpani hana yamna pendabu wafam phongtorakpaga loinana mamangda su hariba Kanto Sabal chejam chirang khulkhulla chingba khulsingda leiriba khunja singi yamna tangai phadna sijanaba turel amasung lokhong kayagi horakpham oriba ichel kaya kuki miyamna thingkhidura ngasi phawba sing ningthina phangdabagi awaba mayok naribani madugi mathakta miyamna sijanaba water supply scheme gi pipe kaya amasu kuki militant singna thadat khibana ngasi phawba mafam sigi maruoina Kanto Sabal khulkhul chejam chirang chingba khulching asida toti sing thakpa phangdabana hauji chu awaba chairak habidi lan thengnari gai chairak asida miyamna ising phangdabagi awaba marak asida ngachi mokchu tangai phadana private oina ising liter lising amada lupa chamri chamwa tingduna leiduna sijanari adubu hariba lokhong asidagi chelakpa isingna imung manungi phiju phijamba tangai phadaba kharadi adumok sijanaduna lakhibredubu oiriba phibam asinadi matam kharadi miyamna ising sijanaba phangoroidra habagi mipaiba adumok leiri ising sidagi chingkhacharaga khoi kha dressing kai kha tawraga khoi khun ngaiba ade khoi lekai chajaba ising ne do sidagi hena khoi karim da suamna waraga leingai tanjajida kuki jingjina tawbirai ji ising jida amu hana yong thauti haidabire khoi lekai jigi punama ising jida cha thaine basina iju loina punama do moina hana sumaina torokpa je khoi yaningde ising je kano da liter lising amaga chahum da lupa chamri yankhai da leiraga sijanai hoji ado loina ba khungamun gi di hujigi makha lokong jidagi khara dum sijana jabane ba ado siji huji yadraga ji pura leibagi phibam da khoi je chara henbai phibam da leidora bane ji ising bu leigadra hinjang na pil punama yengo ang adai chai suju laik tamanda ba phiju pijamba angang nu bi lai su tamhaline do hujik senthok lambi thabak suba ju yade lan ngak ta ba ju yade khoi di yang wana duki matik thengnari leiri nakal moromdo oiriba phibam chi hariba thauthi hajilagle ta badagi ngarang ma forest minister Bishwarjit aduga KMPD minister Suchindro yauna lenga ko official sing laktuna jengchilaba matung
मतुंगदा हारिबा थौलो चेनबा मियोसिंग थिगतुना चाराक पिगनि हाइबगी फोंदोपकदि लैख्रबनी फमसिदा थादारलिबा सुमलबा थाउथिसिंग अदगी थोगलपा फत्रबा मैखुसिंगसिना अकोइबगी फिबमदा कायहेना मांगसेलकपा याबगी अकीबा अमछु अदुमक लैरिबनी हई पांगबुदी पांगदे हाबनते खोगी एमएलए मैम पांगबिरे अदु ओइतारजु इसिंग जिगी खितंग मियंग चंगजलनिंगे लकाइसिदा नोमतसु लागा करी चारी करी थई मसाना लागा लेदना नुमिदांग दो ओइजु इमाई बेन जिना तुंबा मचे चाबा मचे यां वाना लकाइगी नुपा नुपी मैम थोगा खोइ लकाइसिदी याम पिएबा युम यामना ताजाबजु नसदे ngasi बोबो खोइना सेंदना लेरेइजे खोइ लकाइसिना थादोगदी एमएलए दिकुगी लकाइजे छोअबगुम्बने नाकल अमरोमदा हारिबा लौखोंग असिदगी सेथारगलिबा इसिंग असि नंबुल तुरेंदा ताबा याबगी अकीबा लेबना मफम असिदा इसिंग थातुना हारिबा सेथारगलिबा थाउथि सिंग असि थिंगनबो होनजरबसु मफम असिदा थिंगलिबा पल्लदुन नमखाइदुना थाउथि सिंग चेंथारकपना मरम ओरगा हौजे हौजे मक्चु मै चाकपा लेप्ट्री करिगुम्बा नंबुल तुरेंदा ताखरबदी हारिबा नंबुल तुरेंगी तोंगान तोंगानबा मसा मरिंग सिदा संतोखरगा लोकदाक फावबा यौबा याबना मरम ओरगा असिगुमलबा थाउथि सिंग असिना मरम ओरगा मियोबे खुनाइदा चाउना अकाइबा मदि सोइदना पीगनी हाइबसिनी हुजी मांगु उरिबा मैचाक असिना ताकपदी हारिबा लखोंग सि थादरलिबा फत्रबा थाउथि सिंग असि खजिक खराकी थाउथि दिनत्रे हाइबसिनी मसिना मरम ओरगा मणिपुर लेगांगना हारिबा थौदोक असिदा चेनरिबा मियोसिंग असि अथुबदा फागतुना चराकपिबा तंगाई फदबा अमदे दुमुक लैरी एमएल पर्सन केनेडी गा लोइना पाउदम जरिबा आरसी मंगाचा इंपैक्ट न्यूज़ कांतो साबल।